Story collection miyeng tabi ni wapun mapu kurumjari. Nungtigi fongwa rasi form miyam da kangan zabaga loinana. Dragon fruit chang naina sizinarabadi hakchang da cancer amadi diabetes tagi ngaktoba ngami haiba article ama puduna miyala paudamjari. Ahamada ngasi tang kunga mari tha manga ing nisingani kuntaruk. Nomaijing numit ingagi mapani panba ngasigi rasi form kanganjari. Aiva Dr. Wangkem Jibon Singa, Assistant Professor Biostate Genems, Singmerong, Imphal. Ahanba Mes Rasi Mi Noina Bana, Matamangba, Kurang Kushawa, Pada Dabana, Nuaipam Kangdaba Poram Sintopa Hitabana, Mayeng Taba Legani, Laisa Pakangiri Yaka, Yeng Setlu Hairi, Tauri Folam di Laisini Angam Katokyu, Bisara Sigi Waina. Thawak thoramdi isutana pangba amadi nathak thongmana yaba numinni hanthaba noinaba amadi wangang seksindabana chopati yai laisa pakhangi oinadi khangba kanmigi kana jai hairi thawni polamdi lei asangba kismis kathokpiu methur rasigi oina lausing phutokba waba amadi miyamga sumari iphat phataba leirabasu laibak phabana ningmadi thungani afaba mafam kanba ngamjagani laisa pakhangi oinadi laibak phagani hairi Thawli polamdi lain napu kismis kathokpiu hairi prakara sigi oina ningma mapamak chadrabasu landi changani miyamga mari phagatkani mikok thongba ngamdaba numitni hangsang nungaibadi watkani laisa pakhangi wende nungsi maidi hanagum phai hairi Thawli polamdi lai angoba sangom kathokpiu singara sigi oina angamba amadi maruma pangna thoina chanbigani arang arak phangnaba khutsaw thabasu matang chai yetna badadi yaurudaba phagani Laisa pakhangi oina di puning penjagani hari Thawni polamdi lai higo kathokpiu kainara sigi oina langtanabam phathau yetnaba yaba thoromda mai onsinganu nasagi oiba mi kaina danaba pangsinnau thimba humari kansinnu laisa pakhangi oina di yaka yengna satlu Thawni polamdi nainapu kismis kathokpiu hari Dulara sigi oina aningba thabak amadi senthunggi lamda mai pakchagani haksang ti sonthaba miyamga lainaba maridi sonthabana nunungna chatpa phai laisa pakhangi oina di isagi da kallabdi fararoi hairi Thawni polamdi lai angoba sangom kathokpiu basic rasigi oina lai guruna chanbiragani haksang khinglagani yengnaba laksilagani adubu nunukpa haitrabadi pangningba thabak pankini kauganu laisa pakhangi wandi ningba thungani Thawni polamdi laisini angama kathokpiu danu rasigi oina thijinba kandraba angamagi pauktak lawdrabadi naran mayeng taba soiroi poram sindokpadi hai thabak pangani nungaigani laisa pakhangi oina ngangthokpada pakchagani hairi Thawni polamdi lai higo kathokpiu makar rasigi oina minakta changnga nungaijaba nasa nanai sakhatpa thabak pangba numini Noksing chawi wata tabdi yengna badi sakhatkani laisa pakhangi oinadi nungsibana hanagum sali hairi Thawni polamdi nai napu kismis kathokpiu kumbara sigi oina okhan chawba laibak phaba oija oithak yamna phanggadaba numinni maruma pangpulaga hen nongaijagani mungnarabdi kainagani laisa pakhangi oinadi mari phari hairi Thawni polamdi laisini angam kathokpiu Minara sigi oina ningba thungani nasana na hengatkani imung manung wa tanabana hena sakhotkadaba lei adubu nakan thina dinaran wedatkani laisa pakhangi oina di laibak phagani hairi Thawni polamdi laisini angama kathokpiu hairi Thawni polam sing asi isana ningjaba laida kapiu soidra mahi phangani ngasigi rasi form khangan jagibaga loinana ani subadra dragon fruit chang naina sizinarabadi hakchangda cancer amadi diabetes nahalakdabagi ngaktokpa ngami sembiba taibang mapuna miyobagi damlak pibiramneba posak kudimak kanaba ngaktani adubu afaba posak sing adu ka henba mawngda sizinaba amadi saba thabak tawrabadi maduna miyobi punsida kanaba pibadi laredana hena amangma piba haibudu oi sangom haiba posak asi yamna phaba miyobi hakchanggidamak kanaba posak amani adubu Sangom ka hena thaksilabadi hakchangda amangba oheli mapuna miyobigidamakta pibiramba haira singi manungda kanaba makhan kaya tongan ba mafam singda geographical structure amadi aing asagi matung ina phanganbiri haira sing adugi manungda dragon fruit hariba tingkhang panba pambidagi angangma masuga loinana masak masu phajab hai makan asi sumnagi
चाबदा हाव खक्त नतना मियोबी हक्चांग कानब कया पीरी ड्रैगन फ्रूट मखन कया थोना चाबा अमदी मही ओइबा मौंग सेमदुना थकप याय चांग नायना सिजनरबदी ड्रैगन फ्रूट असिगी मियोबी हक्चांग नारप याबा कैंसर अमदी डायबिटीज न चिंगबसिंग असदी ngaktokpa ngami hairi hai makhan asi malemgi leibak kayada tongan tongan ba makhan sizinai mioi khradi dragon fruit asi namit kudingi salad oina sizina duna sanai dragon fruit hairiba hai makhan asida vitamin C vitamin E magnesium amadi iron na chingba chang yamna wangna yawi masina mioi haksana kanaba kaya piri malemda leiriba super handy oiba uhei sing manungda dragon fruit amani dragon fruit gram saniga kuntaret nam mahigi mawongda semba cup amada protein gram ahum calories gram sama kunthatru iron sada nipan fiber gram taret vitamin C sada mapan vitamin E sada mari magnesium sada traipat amadi calcium sang naina sang sama ga taret yawi masina miyobi haksang da makan taret tara thona kanaba piri akang ai sina habi matung ina dragon fruit akang na sang amada numit kudingi sarabadi blood sugar ke level sang laina thamba ngamada natana diabetes na singba laina na larakadabdi ngaktokpa ngami noina na cancer laina nakadabdi khara makhai kanba ngami hairi hai mekan asida vitamin C gi saruk yawbana maram oirka akchang manungda leiriba sen singda makan makha kayagi infection sing tholaktuna sen sirakpadagi kanba ngami loina na immunity gi mapangkan kangkhalal madanatana miyobina sarba sijak sin tumhannaba honnabdasu asobo tawdang lawi dragon fruit asi heart ki su aphaba chicha ama oiri loina na unsa da tholakpa yaba makhan makha kya ge daina sing dagi su ngaktokpa ngami nupi oibesina yamna luna logjaba sam hairiba posak asigi damakta su yamna kanaba hai makhan ama oiri loina na saru sonba miyoi sing da su dragon fruit asi sangnaina miyoi aduna mapangi mongda nataga mahigi mongda apama mongda sarbadi kanaba phangi hairi miyoi bigi yamna maru oi hairiba haksangi kayat asigi su kanaba pi dragon fruit hairiba vitamin B folate amadi iron singba masak sing yawbana mirom binupi sing asoba kanaba kaya piri dragon fruit asi malemgi leba kaya saba thak ge mong tongan tongan sizinai leba kharadana hai asi mahi oina makhan kaya gi polam sing yan sinaraga sizinai aduga mafam kharadana salad na singba mong sizinai mathakta ice cream gi mong sizinai masida tongan tongan masak sing hapsilaga manam nungsiba flavor kaya pi basu yai dragon fruit hai asigi maman maleng leibak singi oina tongan tongan maman da phangi india dadi maru oina dragon fruit asi kg amada nupa sa madina samri phawi manungda market ki matung ina yonai aduma pu hojikti manipur ki mafam kaya da supak sana dragon fruit thanarpana ahong mamanda phangle dragon fruit asi thabsu yamna khutchang daba senabda su yamna wa da bhai makan mani dragon fruit asigi atopa maming pta harga su khangnai scientific oiba mingdana hai makan asi hilocus andatas haina kangnai adubu hai asina aksangda afaba kaya pirabasu kayena sarabdi oningba unsagi naina aman sin leida pomtorokpa pabu yawdaba natte dragon fruit hairiba hai makan asi tinkhang panma mana athaba sangna satpa pambi makan amani hai pambi asigi manari yawriba tinkhang singi maraktam apan salaktuna hai oina palai hai asi kahena sarabadi sakhawda narakba pukta gas kahalakba amadi diarrhea na singba tholakpa yai adu sang naina sarabadi dragon fruit hairiba hai makan asina miyobda kanaba yamna pi manifugi lojing noya kaya da su hai makan asi farm tawduna senthok nambi oinabi asawa nambi amamam oinari hai pambi asi thaba matanda tingkhang panma mana kaya sangna thindorkba adubu ngangnok pinaba ukhong amamam yungba mathau tai loina na makhong sing adu napi singdi ngathong na sang naina sengtokpadi sangli kana gumba khrana dragon fruit saba matamda samtholaga sarbasu maku khoktoktana saba maramna chil leida infection tholakpa yai maramduna hai makan asi saba matamda maku khoktolaga sagadamni yengbada angangba masu oina phajaraba hai makan asi sang naina saba ngamnabagi na matam sangna diduna thambasu yai matam sangna hai asi thamge hairabadi akang hai singa batung ina Celsius degree taretain tara phawi sangda leiba mafamda thamlabadi sorangna tha ahum lom tekta kaidna thamba yai nongmada mioi amana dragon fruit asi gram songa rom sarabadi haksangna kanaba kaya pi masidagi helabadi haksangna sukningai oi hai makan kharadi puk hangna saba yade aduma pu hai makan asidi puk hangna sarabasu haksangda akaiba pi de hairi
आर्टिकल असी रेलेवेंट सोर्स दा युमफम ओरगा फोंगमनी अदुबु मसिना मेडिकल प्रोफेशनल सिंगी पाउताकी महूत सिनब होनबदी नत्ते हये अमु मियामगी राशि फोंगा लोइनाना कानारबा आर्टिकल क्या पुत्रोन लाक्चगे एम स्टोरी कलेक्शन में मियंग ताबिरी बख्वाई पुनुमा को अमुक हन्ना कुरुमजरी।